Class 12 की biology की plant water relation हारिबा chapter C कोइना episode सिदा अहान part ओइना खननिरग येंगसी अहान बदा कोइ हौरकपदा diffusion हाइबा term सिदा हेक्ता लासिको diffusion हारिबा सी कोइना सागी random movements of individual molecules से reason high concentrated oiba area dagi low concentrated oiba area da random movement of individual molecules oiba diffusion ka oiba samsam na koi khudam oina koi duk thaba matam da saigi maikhu si yamna concentrated oiba mafam dagi chaikhai gi natrane haidi concentrated oiba mafam dagi less concentrated oiba mafam da chaikhai ba se koina dum min adum udana leiraba natural phenomenon na maneba sibo koina diffusion ka oiba ka diffusion ka wi aduga akoina chapter sigi oina maru oina akoina masi diffusion si plants kida yenga kadoini aduna plants ta water adagi gas amadi solute na chingba mayam si diffusion gi through da makoina laksali habase kuita makani ba aduna ahan bada akoina diffusion si kari no habase khange high concentrated area dagi low concentration area da molecule si randomly chakhai ba habane matang da koi permeability haibasi yengse permeability haibadi ngasai masdesi da koi membrane haiba malakani ko membrane haiba malakani membrane sina karai phok yamna ngasai magi membrane sigi through da karigum potsa khara pass to honba ngamge haibadune ba membrane gi permeability se khudam oina koi hekta se phi malawreng khalasi phi malawreng khalasi aduga phi sida koi gi ising si nungzen khara thikpa ising ama haijale na khalasi aduga phi sigi through the ising dudi pass tawrani aduga nungzeng dudi is a phi duna hold tawraga restrict tawraga thamhaweba aduna phi je koi membrane ne lawsan taragadi phi si water dudi permeable oi aduga ngasai gi nungzeng dudi impermeable oi hairak toineba aduna membrane permeability haibasi ngasagi membrane dugi magi composition the makha polak payai adagi solute tu ngasagi koina solute haiba term mala eko se koi husi hairake aduga madugi solute tu gi chemical nature du su makha pon ba yai ba yam irai lai ba khudam ama koi nature da koina uba membrane si koi yerum se koi settle agi yengo tamda magi sida angauba lining ama yawdu membrane makhala mane aduna membrane permeability habase koina khange aduga membrane je kari no khange aduga permeable oiba oidaba habasi membrane duna potsak khara magi kano sida is the power ga chalhanba ngamba natraga ngamdaba habaduni permeability haisi aduna permeability se khanga bani na koi osmosis se da muk lasi osmosis se kari no hai kanda koi diffusion je koina khange high concentrated area dagi low concentrated area da molecules se chai khai ba haibane the osmosis se kari oigadage high taragadi diffusion of solvent molecule neba solvent molecule sida muk solvent haiba term muk la solute so high kare natra se muk la si aduga asagi diffusion of solvent molecule se water na oidoni yam matamda through semi permeable membrane from a region of low solute concentration to a region of high solute concentration dubu koina osmosis kawi harakdoi neba definition exam si EBI ko masi macha khaina explain tausi ko adudai ju dang saigi solute amadi solvent habse ko na chemistry dun tamena tra solute siga solvent siga punchana kana solution form tawi na khuna haire solvent haiba du dinga saigi koina se water si khudamoina laire na tra water si da koina solute hapsali thumoi be yai chini oi be yai any mineral any salt oi be yai adugi tum thadariba pot tum mona thadariba pot na koina solute kaureba ani the mix tawra matungda tumaba matungda asai salt ionize tawba yai natraga ionize tawdaba toba molecule oirasu yai natra adum kanda solution habisi form taweba natrasa solution se leire aduna osmosis haibadi kai tare sagi diffusion of solvent molecule neba solvent molecule se pass tawdori semi permeable membrane yarakani semi permeable membrane phawraga solvent molecule si low solute concentration over region dagi high solute over concentration concentrated over region da chatpadu koina osmosis kawi haibani gyan tabrasa si adum matam bomba ko ningjang gadaba ma laire madudi asagi water molecule hariba H2O harisi solute yam pamjaba oibe mase solute yam nusijaba aduna masisena solute yamna leiba mai kaida water si H2O se chatna mo honaiba aduna semi permeable membrane se yamna water molecule di pass to honba ngamdoini aduna ngasagi solution ani thangzalaga thamaseba solution ani thangzalaga thamme aduga marak sidai sida kedore semi permeable membrane si thamme aduga ani se phaunan ba yadoini water molecule si
aduna water molecule si kamai torakani ngasai gi kaino si low concentrated oiba solute yamne yaudaba maikei du dagi solute yamne yauba maikei du da water molecule H2O se pharaga sum chenjan gi duine aduna sigi diagram se khoi hoji U shape tube sida yengo U shape tube sida yeng matam sida na sagi maikei ani sida two different concentrated solution laireba ko asagi pink dot sina ut sing asagi solute ni na lausale aduga mayai de chakhai ma chingi sina semi permeable membrane ba aduna ngasai high oiba concentrated solution solute yamna wangba jaga sida H2O si tam tamna power ga sum changi doine ba aduna ngasai diagram sigi right hand side ta daure koina ure ngasai water molecules sum changram ni na masom sagi som na kan sida hengat kreba sagi magi water level si hengat kreba madubu koina osmosis kaweba ana osmosis da koina khange solvent molecule water molecule si semi permeable membrane power ga low solute concentration dagina high solute concentration oiba jaga sida dum chatkani habasima koina matam bumbada ningjang bayare matang sida koina tonicity haiba wahayema introduce tawrasi tonicity sida lakto si koina relative concentrations of solutes dissolved in solutions gi matang ne koina hairaktoisi tonicity sida koina lakto si solution ani si compare tawra kadoine ba tonicity sida koina lakto si aduna compare to matamda karamba solution jina hena salt yawi solute chang yamna yawge habasi si khangaba matungda isingji karom nakanda chatkadage habasi taklakadoine ba maduni da tonicity sida laktoisi aduna tonicity se palakwa matamda koina condition ahum khak urakani ko ana sigi slide se ki gyan tare osmosis se gyan tare ene laure aduga tonicity sida koina ngasagi condition ahum lai condition ahum si isotonic haibamne hypotonic haibamne aduga hypertonic haibamne ahum si lai aduna koi yeng si cell si RBC human gi red blood cell si koina kaino sida isotonic condition sida yeng si ko masi karigumba solution amda loop toriba loop salaga yeng doini koina cell si na cell si gi magi membrane si koina semi permeable membrane cell si gi membrane si permeable oidoini water molecule da ko aduna ma cell si loop saliba solution si solution sida yauriba solute concentration si cell gi manung de yawa solute concentration si ga manayeba ko moi ani gi solute concentration si manabanina ngasai gi net movement of water si ngasai gi magi relative concentrations of water molecules si manunga mapanga manarabanina cell si magi shape si change tawra roiba sida khuna udoisi water molecule si budi movement to way ko manung mapan chang baya adubu ngasagi water molecule si gi concentration se manunga mapan ga sidi khenara roi ba manara bani na magi cell du gi shape to dum laser ani ba sumaina madugi condition se koina isotonic condition haira ani ba natra aduna koina sigi matang sida ista mapan gi condition si manung gi yengna ba matam da isotonic oi haiba yai natra ga manung gi condition si mapan gi condition ga yengma matam da isotonic oi haiba dum yare ba di manara bani na hypotonic condition da mu yeng se ngasai gi cell si ngasai gi condition amada solution amada loop salaga mu yeng loop san doiba solution si kai dore ngasai gi solute concentration yam nembo oiba atra solute concentration si nembo oiba kano se solution si da loop san doini aduna koina ngasai high grade osmosis ki condition da water molecule si di solute concentration wang ba mai kai da dum changi haibane ba adum chen doini ba aduna ngasai cell sigi manung sida akoigi cell sigi manung sida water molecule si yaudoi atopa salt mayam dugi concentration si yaudoi ba aduna cell gi manung sida salt concentration si wanga banina ising si surrounding dagi cell gi manung sida sum changi doine ba cell gi manung sida sum changa banina relative concentrations of ngasai magi water molecule si yamna sum pusal abanina cell gi manung sum changsal abanina cell je pom thore ba last cell je pom thore ba madumaina cell je pom thokpa se uni ba na matang asida koina haidori si ngasai gi surrounding si hypotonic oi with respect to inside the cell in cell dugi manung dugi yengna ba matamda surrounding si kaidore hypotonic oi haira ani ba sida natra aduga cell sigi manung sidi kaidore mapan sigi yengna ba matamda hypertonic oi hairaktoine ba
adu sidai sida ngawgum si koi hypertonic direct jump tawrase aduna mapan gi cell gi cell ji bu lupsali ba ngasai gi solution si ke dawre hypotonic oi kana ga yengna ba matamda cell gi manung si gi yengna ba matamda maram aduna water molecule si mapan gi manung da changi bani haidoine hypertonic sida mu yengsi ngasai gi cell si khoi gi surrounding sida lupsali ba solution si yamna solute concentration yam wang ba oire cell si gi yengna ba matamda cell si ga yengnaba matamda salt concentration si yam wang abanina solute concentration si yam wang abanina ngasai gi cell gi manungda yauzaramba water molecule H2O su mapana thokhreba thoi si kari gino water molecule si salt yamna leibe mai kai da cheli haibani natra adudi water molecule si manungda gi sum mapan thokhi taragadi cell ji sungjaleeba cell ji sungang mangang onjaleeba adunida aduna ngasai solution si mapan gi surrounding du hypertonic oi hairani ba hypertonic with respect to cell du gi manung du hairani ba aduna sigi condition ahum se koina tonicity gi condition ahum se koina gyan tare haina laurase aduna tonicity sumaina condition si isotonic hypotonic hypertonic si haira ko matamda koina tawdu si comparison level lakto si natra ama khaktang haibya de comparison tawdini kana ga yengnaba matamda oidoino haibne lakto si natra aduna koi si gyan tare en laure aduga makhada koina laktori si osmotic pressure haibasi lakse osmotic pressure se karino hai kanda ngasai koina haire koina khange madudi water si solute ngasai solute concentrated oibe jaga sida water si low solute concentrated oibe jaga gi changi habene sigi diagram se de yengo ngasai gi semi permeable membrane na khaba tube ama laure adugi tube sida sida khoi salt mayam ama introduce tore solute mayam ama introduce tore aduga ngasai gi masi solid concentration am nemba beaker ama khakta khoi hapsalaga yenge ba si samsam na water khaktang ya ba pure water distilled water oiba beaker amada khoina loksalaga yenga si adudi naturally khoina osmosis ki matung inna water molecule si semi permeable membrane si faurga changak toine ba changak posina maram oiraga mayai thangba diagram sida khoina water gi level si hengalak toine ba water molecule se sum changjala abanina ngasai gi tube si gi manung sida sida water gi keno si chang si hengala abanina tube si wangkhalak toine ba masida sida diagram si magi beaker gi water level se kitang ta raga de moena chum doini ko masi diagram se internet te tum lok thoga gyan tana ba tak mani phare ado khoji gyan taraga loire natra aduni sumain taraga water molecule si water se sum inkhalak toini madudai tu da inkhalai ba water si sai water gi flow la iba pot si thingge hai taraga thuna pressure me apply tawra kan da thing ba yae natra sai gi tube sida koina sai gi pistol ama thadaraga namdaraga pressure ama pi taraga di la iba isingi movement da koina thing ba yae ba thingba yai aduda ngasai masidai sida koina osmotic pressure si laktoini osmotic pressure haibadi adugumba pressure do ngasai water do gi movement do thingma ngamagi chang bhawagi pressure do bu koina osmotic pressure kawe natra the pressure required to stop the movement of water from the region of low solute concentration to a region of high solute concentration through a semi-permeable membrane. Semi-permeable membrane power lakpa water dugi movement dubu thingba ngambagi chang bhawagi pressure dubu koina madu osmotic pressure kaweba system dugi natra sa irai laiba po leba osmotic pressure si natra madudai the pressure si hen apply to selen khalaseba hen apply to suntaragadi osmotic pressure dagi hen gitaragadi reverse osmosis thoglakadoineba ising changi badugi mahutta ngasai ising si hana khara yauzaramba ising du oina mapan tholakpa ising du da mapan tholakpa ngasai membrane si di semi impermeable ngasai solute to the impermeable oirabanina solute to the ngasai power ga satpa ngamaroi aduga solute to the hana yauzaramba solute to ga mix taraga kitang yauzaramba water molecule du water sing du oina mapan tholakpa yaeba madugi condition da koina madubu koina reverse osmosis haina kaurani ba and the reverse osmosis ti koina asagi samudra gi ising de gi thumgumba sungbada masi reverse osmosis torga thumgumba sungba yaeba aduna thumi chenba ising du sagi pressure yam pisala kanda madudagi ising lauthokra kanda thumga ta lauthohobugumba aduma in tawduna thum sungba yaeba aduna reverse osmosis ki magi kanabasi aduma lawba yaeba aduna matang si bawda koina osmosis kari no khange osmotic pressure kari no khange adagi diffusion na chingbasi khange
Hojik makha tarakpoina koina yam maruiba chapter sigi ko plant water relation sigi koina water potential hariba term si yengseba. Water potential sa koina khangi water molecules si move to duri netra H2O molecules si move to duri tauriba si mangonda free energy yaudana mangonda potential energy yaudana move to zari neba water molecules si. Madudugi measure of potential energy in water dubu koina water potential haina kaura aniba. Masi koigi Greek symbol psi haibasina represent tawni water potential si asagi water gi potential energy du buniba mana ta isi natra masi ko gi pressure gi term da measure tarakani adana magi unit se pascal na pirakani adana water potential si koi kari na sabano masi magi potential energy of water si kari na pibano haibadu yengsi masi psi w sina sagi water potential duni haina law taragadi masi factor ani na influence maru factor ani na influence tawni madu solute potential ne aduga pressure potential ani sigi tinjana basina pigani masida gravity gi effects su laibe ya do gravity gi effects yam negligible oibani na consider tawna de ko yamana aduna water high sida bu nature da pure form da di kasu laigande aduna pure form da laitabani na mangoda karigumba khara de dum tummaga dum yawi na tra water sida aduna piba factor du khoi solute potential kaurani aduduga ngasagi water sida yauzaba masagi mana exert tawzaba pressure ma pigani maduduna khoi gi pressure potential haibasi oirakadoini ba masi macha khaina mathangi slide te hena explain tawrage aduna water potential sina quantity ama oire harakanda masigi number si yengakanda koina water si karomdagina karomda chakadabano haibasi khangmangam doine ba magi kanabasi aduna koigi environment ta se cell amadi environment ki marakta water si karomdaina karomda chatkadage ka haibasi takpada sizinarakadoine ba adugi damakta koina water potential haiba term si introduce tawrine ba aduna koina matang sida koina khangba yaba masu higher potential energy wang ba mai kai dagi potential energy name ba mai kai da ising si chattoini have se koina dum khangdana dum leirabo wafamni natra masida sudum ningchangba yare basida apply tawba yare aduna koi solute ki kano si solute ki case pusala kan da yeng si ngasai koina high kre water potential si psi w si psi s plus psi p si tinjina basina p na high aduna ngasagi solute sibo ek hapsala ba solute sibo ek hapsala taragadi solute sina water molecule free da chatcha gadaba ngamjaba ngasagi free energy laijaba water molecule si solute sina bind to salakanda solute sina bind to salakanda masi chatpa ngamhaloi doine ba magi free energy se handa handoine ba aduna ngasagi solute sibo ek yaura ba yaurok taragadi magi value si water potential gi value si handa handoine ba aduna scientist sing na pure water se pure water of a pure water ki water potential si zero oina laura si hana zero oina laweba aduga masile sida open container haiba masu koina sida uri natra water potential of pure water in open container is zero haiba ne bas yam important of a term ne bas yam maru eba sentence ne bas ko masi zero oi hena lawi karigino haiba matamda water si pure form da laibasi natra khoi nature da pure form da kya legande aduna pure form da laibasi zero ni haina law taragadi masina maximum ni haina law taragadi karigumba solute amabu hekta introduce tawrak taragadi solute sina tawdoi si water molecule si phazalani aduga water gi potential energy si handoi ne ba aduna masigi value si always negative value da dum laktoi ne ba sigi value si psi s masi negative value da dum laktoi ni aduga psi p sigi value si zero natraga positive oiba yai ba natra zero natraga positive oiba yai aduna masi zero karam kanda oigedage haiba matamda container si open container oirakanda natra asagi any liquid sina masana pressure khara pigani ba madugi pressure si enclose oirakanda fill tawngam gani ba mana piba pressure si adubu asagi container si hangdok taragadi liquid sina piba pressure si fill tawngam moiba aduna masigi value si open container de masi zero oina satkrani natra aduga ngasagi sigi psi s solute yaurakanda masi negative lakani haibani solute sungyaw yaudaba taragadi masi zero sakrani adu taragadi total water potential si pure water solute yaudaba condition haibadi pure water gi case de dum zero oina dum tazarani ba
Gyan tare ko sila sida ngauningai oidi yam isam samba wani masi kitang munna khandaraga yeng matumda dum poklong dum tarani si open container gi dadi masi pressure to fill tawroi dabnina zero chakhrani aduga pure water gi case di sigi solute si sunyaw yaw da taraga di masi zero ina chakhrani aduna masagi pure water gi case ta masagi magi water potential si zero chakhrani ba adubu solute sibu hek introduce tawrak taragadi sigi psi s ki value si negative lom da chakhidoine ba negative lom da chakhidoini aduna masagi any system akogi cell gumba dadi water potential si always negative value oidoine ba aduna koi osmotic potential sigi psi s sigi value si osmotic potential natraga osmotic pressure dugi value dugo su manai na koi hana haipet pangre ko pangre aduduga ngasagi pressure potential sing ngasagi liquid tuna pi ba exert toba pressure dune ba pressure dune masi zero oibe ai natraga masi positive oibe ai ba plant cell da yengse ba koi plant cell gi case di masu positive oirakadoini ngasagi plant cell gi case ta kaidoni cell wall haiba pot se lakadoini aduna cell wall sidai sida cell amagi manung sida yauba fluid sina ngasagi wall sida pressure pi doine ba exert tawdoine ba ngasagi mo pressure potential do ngasagi liquid dugi madugi cell dugi plant cell dugi condition du da dekoina masi targar pressure haina maming ama thonjala ani masi targar pressure na maming ama thonjala ani na sidai sida ina number line ama pi ri se kari no hai matamda zero sina maximum ni haina law taragadi ko zero sina maximum ni haina law taragadi koina solute pu hek hapsal aba solute pu hek hapsal taragadi water potential si handa handoine ba aduna solute sibu hek yarak taragadi solute si sumsum yam khalak taragadi sagi negative ki number masing si sumsum hengat kiba negative masing sumsum hengat kiba haibadi water potential si sumsum handara kadoini natra negative 10 ga negative 1 ga di negative 1 sina hena chawdoini natra ada negative 10 haibadi asagi water potential se sumsum handagre haibane aduna somgi left side ta sum chatpani na koina asagi satra sing si hekta masigi reading sida ngawbudum taweba masi kitang khandar ga yeng matum irai laiba pone natra sa ana solute pu hek hapsala ba water potential handarani habasima khangani aduga solute si sungyaw yaw da taragadi magi water potential si zero lakpa yai asagi open container da habasima khoi ningjangani matam bumba natra sa plant cell da hoi laksi plant cell da koina uji haire targar pressure na hydra sa ngasagi manung da yaw ba magi fluid tu na wall sida piba pressure du bukuna targar pressure kaugdoine ba mana wall sida pressure khar pirabani na wall sina magi pressure to ngak na bahona bada wall sina mo pressure khar pira kanda ani se balance tawra kanda cell si targic state ta lai kaina hairak toini natra sa aduna targar pressure is a pressure exerted by fluid against the plant cell wall natra aduneba aduga ngasagi water potential of plant cells ekoina always negative value lei haibase ekoidum matam bumda ningjang doine masi yengsi ko ngasagi solute se cell amagi plant cell gi manung dia of fluid si kaidonung da pure water si sungoi oiroi pure H2O si sungoi oiroi natra adudi zero di sungoi oiroi ba zero the maximum oigi bani natra adu zero di sungoi oiroi adubu negative value dum oidoine ba sigi value se plant cell gi matangda adubu sigi targar pressure sidi positive oiba yaeba sigi positive sidi oiba yai maram ding asagi mana piri ba pressure se feel to bungami ma asagi side se loina enclose to bani na natra adubu sigi value se adu kimate pick po oibani na magi overall value se adum always negative oiba overall value se adum negative oibani na koina kedawi plant cell manung da water potential si negative value adum oigani habsi makangani ana number system jause ena haibado ana number system sida sida zero sina maximum ni haina law taragadi solute pu hek hapak taragadi si negative lom da sum handaki bani natra sa aduni masi yek thoga yengo irai laiba poni masi dum khandaraga yengo matam da dum gyan ta bani masi dei sida yamni ngawni ngai oida bani matangda akoi auziki pot se muk ningjang gan da yeng asi adu sidai sida aina paning ma point ma khak leire water si soil dagi asagi plant cell gi manung sidai sida changa ka doine ba natra water potential si kadauba water moves from soil to plant cells when water potential in the soil is more than water potential in the cell cell gi manung sidai sida solute concentration si wangeba wangak taragadi ngasai gi water si environment dagi soil dagi cell gi manung sida changi doine ba tam tamna chang pa hora ka doine ba ising dina chang pa matamda cell gi manung sida kaidawra cell gi manung sida lakadaba si erosi gi matung sina matung da iri ba sina tak toini ko
aduna cell gi manung sida di magi water potential hana low oiramadu hoji khragra hengala kadoi ba kari gi ngasai gi water molecule si changjala abanina ngasai gi water molecule si changjala abanina solute to muk dilute tawthoro ani natra aduga ngasai gi target pressure maso sagala kadori ba ngasai gi plant cell gi manung dadi ngasai gi pressure de fill tawi haidana aduna target pressure gi value ju khraga positive oirakani aduga sigi hana yamna negative oiramba potu hoji negative si khraga handara ani natra aduna sigi value si overall si water potential si khraga hengala kadoineba ising jina hek changi ba hobu matamda aduna negative value loina oija taraga su akoina asagi value si wang manatraga nemba haiba si adum sinaba yai natra madugi terms sinaba yai negative value si da su -10 siga -1 siga kanana hene kano chawi haiba ma khoi haibi ai natra chawba natra pikpa -1 sina hena chawdoini -10 sidagi aduna neba students in ngauri si kesu ngawni ngai lei ponte ba aduna water si changhiba matamda ngasai gi magi water potential si kedo ba hengala kadoine ba khraga tamna kai gino haibda sigi value singa si khraga hengalak pagi value si khaga hengalak deal to budi loina negative ta loina deal to doini adubu value didi khaga hengala I haira kadoini ba aduda neba sina gyan ta doisi khoine ko aduni sidai sida khoi water plant water relations gi matang da water potential si gyan tare haina laurasi asi poster ga hapet khandaraga yengu ira laiba poni ko se aina aroi boina aina mention tawning ba malai re khoi gi tharoi gumba timpa ka phai gumba da khoina thum jai selaga halina dra moisa masi taw matam sida khoi da tawri si salt concentration si amna wang abanina cell manung da yaujaba water molecule du mapanda thok khibane mapanda thokra kanda cell sing du collapse taraga si bawanida madunida matang sidai sida aina plant water relationship ki matang da water potential na chingba adigi maru oiba osmosis diffusion na chingba maru oiba concept sing si introduce tawning ba aduga mathangi episode da ahen ba topic sing amuk yenga si amuk thank you